PAODAM miyeng tabir ba khwai pumna pu image TV na taramna okchabaga loinana Brajesh Kumar na khurumjari ngasigi maroi pauda All Manipur Muslim Students Organization na kokhiba general strike manungda Muslim na khundaba pafam singda lambi thingduna khongjang changsinkhre Fair Digital Finance Cyber Team the World Consumer Rights Day 2022 pangthokre Sahi tarani thuidagi tara mari fawagi manungda laiba angang singi COVID vaccine kapthokpa hogani loinana Ukraine the doctor in medicine tamlurba mahiroi singi makha tamthanabgi achangba senfam state na puthoklagani haina chief minister K Chandrasekhar Rao na lauthokre pungoy paw lobirasi Imphal East District ki Khatirgaon Kendra ki MLA Sheikh Nurul Hassan na Simarong da laiba Assembly Hall da wasak lawba thoram pangthoklingai charakta maram khangdana Imphal East District Police na wahak ki worker sing phajin khibagi mayokta tungan mioi kayana ngarang police station da thumjin khibaga loinana phajin khiba mioi sing adu thadok tabagi mayokta All Manipur Muslim Students Organization Amsona hokhiba ahing nongyaidagi Manipur pumba general strike ko khibaga loinana tungan ba Muslim na khunda mafam singda lambi thingki police personnel singna lambi thingba tan khaibada tear gas amadi mok bomb singba langsinduna miyam tinba thugai ki khongjang aduga mari leinana Imphal East ki Hatagolapati Khatirgaon amadi Lilongda lambi thingduna chathan dabadagi achoubu irang thoki Bishnupur district ki Kwakta dasu all Kwakta coordinating committee ki thomi singna Kwakta area ki Tidim lambi thingbaga loinana wakat mifam famduna fakyu miyoshin condition yauduna thado haina taksin kre Tidim lambi da protesters singna lambi thingbagi khongjang sangsin ki maram chaduna Sheikh Nurul Hassan MLA Khatirgaon ACG yumdagi mi phagat ki haibagi matangda amsona haukiba ahing nongyaidagi satharakhiba general strike adu Imphal East SP Imphal East ADM yauna wari sanaduna solution ama purakre yanakhibagi matung inna phajin khiba mioi pumnamak thadokre maram asina amsona satharakpa general strike adu khudaktagi losinjare general strike asibu mapung fana saugat khiba khudingmakpu hainiai leitana thagat paga loinana ikai khumnaba ulakli Thasi mangagi ahing nongyai matung pung amaga militarom tabada nongmaina panduna laikidraba wangjing khodamba maningdagi laimapokpam Arun Elias Amuba Singh sahi kunmanga apokpa laikidraba misida chenaba man accused ngasi district police Thawal na phagat pangamkre phagatlaba mioi adudi wangjing wangkhaidagi Hobam Rajen Singh sahi humputaret apokpa laikidraba Ais Bira Singh ni mahak ngasi nungtil pung ani makhairom tabda police na all lambulen Imphal ki jail road tagi fabni hari misi asida chenai haiba third IRB gi B koida mathau toramba mahaki machanupa Havaldar H Rakesh ti hojeksu lotuna leiri hari tha asigi Nepal da third IRB khambo ki commandant order ama thabak tagi suspend tawkrabani hiram asigi matangda ngasi SP Thawal gi office ta pangthokpa pawgi from amada SP Jogesh Chandra Haubijam IPS na hongdorpada H Rajan gi thongal dat nomaina panduna lekhidraba L Arun misigi FIR matung inna man accused oiba H Rajan ngasi phagat pangamle lotunu leiba mahaki machanu pasu athubada phagat naba hotnagani loinana Aingi oiba matik chaba action launanaba hotnagani haiba pamsu hongdorki panbayai mihat aduda chinnaba nongmaidi phagatpa ngamdri hairi madugi thodo aduda khogi chenaba main accused ba Sri Hobam Rajen apaming late Sri Aisbira wangjing wangkai asi khoi district police na Imphal gi all lambulen
एरिया जेल रोड तगी मा एरेस्ट तवी अदुगा मासे एरेस्ट तौर मतुंगदा अकोइना मागी जेनरीबा एफआईआर दुगी मतुंगिना थौबाल पुलिस स्टेशन की केस सिदा मासे कोई कोर्ट पुथोगा मखा ताना लीगल एक्शन सब चाबी आइन की ओइबा लफोम थोपा एक्शन ना कोई डिस्ट्रिक्ट पुलिस ना लखटकनी अदुगा हौजी अकोइना कन्ना थीरिबा मागी मचानुपा राकेश हौजी लोटना लेरी मिखलगी रिजल्ट हाइदोख्रबा मतुंग थोहनिंगदबा थौदोकसिंग थोकपा लेप्ट्री ngarang numidang luhongpham manakta khamduna leiba cruiser number AS11 BC 2779 amagi makhada bom thamambadagi numidangi pung 8:40 da pokaiduna gari adugi oil tank tire na singba khara akai atoi thokre hari thodok asi Jirbam district ki manung chanba Sota Bekragi Lalkal Khulda leba gari mapu Siraudin Hak Chahi Kuntra Manga Apokwa Ain Udin gi gari da Pokhai Khibani Hari Bom Pokhai Kre Haibagi Pau Tabadagi Jakuradhor Police Station gi OC Laktuna Yangshin ki Bom Pokhai Bagi Thodo Aduda Aso Apandi Yaukhide Adubu Bom gi Makhol Aduna Siraudin Hak ki Mana Pangle Hari Hojik Police na investigation chathari OC Syam Gawari sanabada OC na phongdorpada akanba bom oidabana ka hena aso apan thokide case ama lokatuna thijilli haina phongdoraki Manipur da hoki opung kunmari da mioi taramari covid positive oiba thengnakhre mi sibagi paudi leite bongpham asida mioi lising ma chama ga marfuma pan covid test tauki maduda mioi taramari covid positive oikhibana ngasi covid positive oibagi changsa ama dasmik ani oikhi state asigi oina covid laichat chandorpadagi ngasi fawda apunba mioi lakh ama lising contratre supna humdrama thoi covid positive oikre positive oirabasing manungda mioi lising ani ga chama ga tarani pana leikhidre ngasi mioi tara naba faduna mayumda halan khibadagi apunba covid naba fakibagi masing lakh ama lising kunthamari satret marfuma pan sukre state asigi covid recovery rate na sada marfudrani pan dasmik ahum taret ni aduga active case na chamaga taramari leiri malem pumbagi oinadi covid positive case koti nifutaruk lakh ahum lising umdramari chani lifuma pan sukre masigi manungda mioi lakh humpu lising humwa pan supna kuntrani pan laikidre aduga mioi koti kuntra pan lakh kuntratre lising umdrani thoi chanipal marifuna narambadagi farakri Fair Digital Finance Cyber Team the World Consumer Rights Day 2022 ngasi Manipur Press Club the Protection and Preservation Committee Manipur PPCM na sinduna pangthokre ngasi gi thorom aduda mari leinana maibam bisheshor convener PPCM na hai chawkholakpagi matung inna sel thumgi oiba lambi asida chenkhanaraktuna sendong phangnaba hotnaba da angakpa lambi amada lamjel tana khalakli hena chawkhotlakpana pot leibadasu sel oina pithok pichin tawnaраktaba card system da digitalize tawnarakpa na hena leiba oirabasu section ningai oiri haina phongdorokli mahakna makhata aduna lamdam asida leiba potchai yoliba singna ngakchau thektuna consumer singda wahai wata kanba aran wafam sinaduna yonba lana pot ki magun hapsinba potyan yawba potlam yonba maram leitana mamal hengatpa pot ka chanadana arum ayang sanaba punamak asidagi kannanaba isagi hak lei haibasi kaurgum si haina phongdorokli ngasi thoram aduda maibam bisheshor convener PPCM Jitendra Ningomba former convener PPCM Taurangbam Birjit President EPSA PH Nandoluang President Amuko TH Marihar President NIPCO Ngangom Tej Kumar Resource Person Advocate former Director of Prosecution Manipurna President Member Singh Oiduna Thoram Adu Fangtokhi Hiramda Masida Fangliba Yongshak Makal Singh Yokhat Nanaba Amadi Hena Promote Taunanaba Pandamda Namit Nigi Oiba State Level Workshop cum exhibition of Tribin Yongchak ngasidagi Lampel Pat Imphal Leiba ICAR Research Complex for NES Region Manipur Center da hudokre thagadoriba thoram asi Association for Protection and Promotion of Tribin
APPOT na ICAR Research Complex NEH Region Manipur Center Imphal Manipur University MU Imphal Central Agricultural University Kau Imphal Manipur Organic Mission Agency MOMA Department of Environment and Climate Change Government of Manipur Council of Scientific and Industrial Research Northeast Institute of Science and Technology CSIR NEIST Imphal Institute of Bioresources and Sustainable Development IBSD Imphal amadi apunba imagi masasing AIMS Manipur ga kusam naraga shinbani thoramduda ICAR RC NEISR Yumiam Meghalaya gi Dr. V.K. Mishra na athoy mitunglen oiki session mga lagadaba workshop ki session ngasi ahubana with the pangthokhi maduda ICAR Research Center Complex for NEH Region Manipur Center ki faculty member amadi MU gi Mahiroi Singh IGN TU RCM Makhan Manipur Kau Imphal KBK Imphal West ICAR amadi AIMS ki Bihut Singh na saruk yakhi Tharungi manung channa pangthokliba exhibition da Manipur gi tongan ba district sing haibadi Maram Chandel Tamenglong asina singba district kya dagi lakpa lomi singna makhoi gi khul da pan ba yongchak sing puraktuna stall sing hangli sahi tara ni thoi dagi tara mari faw gi manung da laiba angang singi COVID-19 vaccination hayeng dagi kapthokpa horgani hana Dr. T Manihar Singh State Nodal Officer Immunization Manipur na phangdorli ngasi Manipur gi Family Welfare Department gi conference hall da pangthokpa pawgimpham amada Dr. T Manihar Singh na hai phase 9 na chatharakpa hida kapthokpa gi thabak asi handaki sina phase 3 shubani phase asida sahi 33 dagina 13 fawbagi manungda leiba haibadi March ki tang 15 2010 mamangda pokpa angang singna vaccine asi kapthokpa yagani haina phongdorli mangna makhata na hai sahi 33 gi manungda leiba angang sing lising kuntra da hidak asi kapthok nanaba pandam thamli amadi sahi 32 dagina 13 fawgi manungda leiba angang singi oina angang lising yangkai punna angang lak ama lising kun vaccination taunana ba target tori haina phongdorpaga loinana handak phase asida kapthok kadariba Corbevax asi hanagi vaccine dagi sep oiba yamna heli haina chu phongdorli the confidence to public is labanina so in the mama mapa na masigi philips lawraga angang singi sigi committee na to no bata ko adu hadin mama pa ko ko sin tira kani ko haje adu rasi su jum jam chu matam da ko no pa bata ke yoni su khale da en na sa je ko any disease da ko na ana se labo matam da vaccine kapab di ana se lak tin da lani ai kan ko da ko na han immunization vaccine kapab sin he na kanai ba aduna Indian National Congress ki nauna tho pugadaba khanbagi mekhal pangthoklagani loinana MPCC gi membership drive ki final list April 13 da lauthoklagani haina Manipur gi Pradesh Returning Officer Pratap Bhanu Sharma na phongdorli ngasi Congress Bhavan gi Risang Kesing Media Center da pangthokpa paumisinga unaba amada mahakna makhata na hai Indian National Congress ki oiba mekhal asi pangthok nanaba sem saba punamak loire July tha da BCC gi president khananaba mekhal pangthoklagani amadi AICC gi president khananaba mekhal su August tha da pangthoklagani haina phongdorli Magna makhata na hai ANC hen mapangal kankhat hananaba membership lak ahumlom launanaba pandam thamli tongan ba booth level block level district level dagi membersing khangatuna nauna office bearer khan basida nupi singi 33% yaugani nauna thopubasing khalak kadaba asina mathangi mikhalda party esi hen mapangal kankhatlagani haina phongdorli DCCs will be formed by June end. It will be our effort that we should reconstitute the Pradesh Congress Committee by July end, and delegates should go to the AICC, and AICC session should be held in the month of August, and we get a newly elected Congress President in that session. Ngaksin range ki staff singna lamdam sida yamna
tanglaba jiba ama oiriba maitelolda ngamrak samrak haina khangnaba aduga English da flying squirrel kauba jiba ama masagi asokposing layenglaba matungda mahusagi punsida hingjarunaba pamsaba yengduna thadokre hariba ngamrak samrak asi Kaching Garden manaktagi Catrimin Rajena mag yumda ahingda changlakpadagi pharaba matungda Kaching Forest da sinarakpani ngasigi atangba ngamrak samrak thadokpaga mari leinana Sri N Munal Maitei SCF na pamisingda haikibada hojiki matam asi lamai chakpada natana climate change amadi jungle kokthokpana lamlaki sa use kya masa kanjananaba aikhoigi irakta chanchilakli masida ngasi KSH Rajanna tawriba sumna makhoibu kanbiduna manaknakpa Forest Department da sinabiu ngamrak samrak haiba apaiba khairoi makhal asi numidang saktaba aduga uhei wahei amadi tilkang saduna hingba evolution da yawba ariba makhalgi jibani usek tawna paiba ngamdrabasu patajium haiba khongjeng amadi khujeng ani samnaba membrane amana jibasina awangba u kaduna mafam amadagi mafam amada fit chahum rom lapna paiba ngami yengbada phajakraba jiba asina tilkang saba maramna mausagi khal ngakpada achouba thodang lori sausek yaudar Manipurna chaukhatpa ngamloi maram asina singtam punna hotnaduna Manipurbu uwa amadi sausek na pik thanba sanalebak Manipur ohelasi haina en munalna miyamda appeal tawki lekaida sum hainu chi natraga jiba singchang lakpada kanbiduna ai forest da sinabiu ado aikoina midai thongda haijening basi aikoi mioi jati loina na Manipur aikoi samasina chakhuchi hairgadi sauchik yaudai aikoi chakut sunga moy maram sina sauchik kanminabam changi adubu aikoi ngasigi mang thrile environment singa sidadi sauchik singa sidda chongba challenge am oire machi punamak che aikoi Manipur dalai birba chingtam praja punamak mane hairga aikoi sauchik singsibu kanminasi haukiwa sahi March mangada Kaching da laiba angansing lamai chakpada thona pana mai mutatpada saruk yakiba mahiroi firefighter ngasi junior social scientist hub Kaching na puning thawat kre angansing eco park ta pangthok kiba thoram aduda firefighter mahiroi manga Bikiras Zidan Darshan Abasan amadi Nandaraj da sel amadi lariki manapi duna puning thawat ki thorungi saruk ama oinam amang sahi gi 2021 gi November amadagi changchilakliba anti forest fire campaign nga mari lainana puthokpa Birmangal Pukhamramna iba isoda krumjaba mingthonba poster sayengi ahumsuba edition phongki khongjang loisinbagi mifam laklio March kumathoi malemgi sayengi numita anti apartheid South African poet Benjamin Moloiji da kathokpa thorom oga loinana pangthokani hari Lakadarba Yoksong Kumaiga Bari Lainana Tongan Tonganba Organization Association Local Club NGO Kayana Yoksong Sports Pangthok Nanabgidamak Kangla Lifeham Lendagi Senglaba Mai Loragani Haina Thazaba Laibana Kanglagi Main Gate Ahumbak March 14 Amadi Taramapangi Ayuk Pung Taretagi Nungthil Pung Mari Fawa Hangani Haina State Archaeology Government of Manipur gi Superintendent issue tauba Chirul Amana Hongdorli May lowa matamda NGO natraga local club adugi mihut mga COVID-19 gi chakna kanglon ngak na changba yagani loudspeaker pusinba amadi gari sing changbadadi ayaba piroi hairi lakliba lamta thagi thabal songmada yellow proof singi natki oba pijol pijet leiteng sinnabiyo haina inat yokhat lok EYL gi general secretary soibam pibaren maitaina thokpa chirol amana landam asigi ireicha singo phomda phongdorli Chirol achin makhatari badi khunagi yumbirel oiduna achoba thodang logudriba nupa singna mayai ka chinjak sinaduna thabal songba yaubiganu loinana lamta thagi thabal songba asida music band kanglop singna su landam siga sagon naduna laklaba langden tawdri pungsel penana singba natki oiba amamta hapiu loinana thabal Silang ni basingna paring pathap naina thabal senbiu yellow proof maitegi thoram asi akhoi khudingna yokhat minasi hairi Mirei bakte doctor in medicine tamluraba Bharat ki mahiroi singi matangda kanna khana nenaraba matungda Telangana gi mahiroi singi makha tam thabagi achangba pumnamak state na puthoklagani haina chief minister ke Chandrasekhar Rao na lauthokre
तेलंगानादगी महैरोय चात्रेक निफु यूक्रेन द डॉक्टर इन मेडिसिन तमली हंदक लाना सोगलब यूक्रेन दगी इंडियन लिसिंग तरा निपान पुथुरख्रे अतई मफम द डॉक्टर इन मेडिसिन तंब संग सनफम सिंगा यंगनरुबद यूक्रेन द तंबना ख्वाइदगी होंगी हैरी तेलंगाना असेंबली दंगसी मिरेबाक डॉक्टर इन मेडिसिन तमलुरबा महैरोय मतंग द कन्ना ngang saknaki hairi Union Minister Prahlad Joshi na haikibada India da pangthokpa entrance examination sing da pass toba ngamdraba singna mirebak ta tamba satpani wapam aduda miyam na kanna yaning da badagi pendaba phongdok nakibani Ukraine da lekhidraba Karnataka gi mahairoi Nabin Sekarapa Ganagodar gi apokpana haikibada India da doctor in medicine tamnarubak senjau पाई बताई एडमिशन फंगनरबगदमक लुपा करोड़ यौना डोनेशन तौहली यूक्रेन ददी एडमिशन तौबदा सेल यामना चंगबा ओइदे हाइखि हदक पांथोखिबा असेंबली मिखल सिंगदा कांग्रेस की फिबम का हेना सोचिन खिबगे मरम द खना नैननबा कांग्रेस लुचिंगबी प्रियंका गांधी भद्रना ngasi numidang waram meeting ama pangthokre उत्तर प्रदेश असेंबली मिखल दा कांग्रेस ना सीट अनि खक्तमक माइपाकी वोट फंखिबगी चांगचाद अनि दशमिक मंगा खक्तनी 15 गुरुद्वारा रकगानी रोड लैबा पार्टी की वार रूम दा मीटिंग अदु सिनखिबनी मीटिंग मनुंग दा कांग्रेस पार्टी की इंटरिम चीफ सोनिया गांधी ना रिजाइन तौजरगे हाइक्रे हरी अरोइबदा मरोय पाव अमुहन्ना All Manipur Muslim Students Organization को खिबा जनरल स्ट्राइक मनुंगदा मुस्लिम न खुंदाब पफम सिंगदा लंबी थिंगदुना खोंजंग चंगसिनख्रे Fair Digital Finance Cyber Team द World Consumer Rights Day 2022 पांगथोक्रे सही तराने थोइदगी तरा मरी फावगी मनुंगदा लैबा अंगांग सिंगी कोविड वैक्सीन कापथोक होगनी लोइनाना यूक्रेन द डॉक्टर इन मेडिसिन तमलुरबा महिरोय सिंगी मखा तमथनबगी अचंग सेंफम स्टेट न पुथोकलगनी हाइना चीफ मिनिस्टर के चंद्रशेखर राव न लाउथोक्रे ngasigidamakta di paudam pizam mata asilusinjare miyang tabirba khwai punakpu amuka hanna khurumjari